Lamdam asida laiminariba kanglup furup sing hingmin-nabagi idea of Manipur gi wakhallon asi India lengakna Thugaibani haina Amuco gi president PH Nando Luwang na maral sirakli wafam asing asi father of the social worker haina khangnaba thaunauzam iboyaimana laikhidaba chahi nipan subagi thoramga loinana pabung iboyaima and idea of Manipur haiba hiramda nomagi oiba miyamgi khananainabagi thoramda pangthokhibani ngasi kwagathal akham lekai community hall da pangthokiba thoram aduda sarukama oina laikhidrabagi photo da miyamna leishu katunai kai khumna bodki thoram aroga mari leinana Nando Luwang na makhatana phungdorakpada Manipur da lairiba kanglup furup khudingmak punna hingmin-nabagi punna chawkhatminaba haiba asida ngasi fawba thabak paikhatuna lakli adum oinamak haujik lamdam asida lairiba furup kayana masa masagi furup ta base tawduna thabak thoram kaya paikhatnarakli Masi purnamak Manipur na India da tinkraba matung laiminariba kanglup furup sing amaga tinaba yadana India lengakna thugairakpani haina maral sirakli amadi kuki jolal honglup singbu suspension of operation taunaduna Manipur da makhoibu sakhangluba asina makhoigi oiba leibakama tanabagi machakama oirakli masina maram oiduna India idea of Manipur kainaba machakama oiri masimak India lengakna thokamani haina maral sirakli Kuki jo kulai pai myam to thabak sing ase masi yaning daba kuki jo praja myam am leba kuki jo myam cham myam Manipur gi apun masaktam da punna lemina pamba apun masaktam kai ba pamba masing thingam dra leibiba aduguma kuki jo micham myam do maduna makoi gi terrorist sing toriba aduguma drug cartel sing toriba thabak sing do adu moi yaning de do suma koi yaning de togum ji haibi ngaman de ngaman di se kana no akanda bharat sarkar na aduguma kuki jo micham myam jing api bagi wakhalam ta leite ba som da khulai pai ba kambu duga yana rega thabak torga leyaba sisina idea of Manipur ji kai bagi prem da sum lele adu na koi masigi dai de pona makse bharat sarkar na Manipur gi idea of Manipur thugai na bone adu na bharat sarkar gi thokin thong kudi mak dai koi na yabang moi sumai na Manipur gi idea of Manipur ji bharat sarkar na sum lisang chin na sum thengkang ke adu sum thugai du da di Manipur gi miyam je akoi bharat yaw pamjadre hai ba khola ma choina law kne hai ba se koi thase ba